ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯄꯥꯠꯀꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯨꯔꯦꯁ ꯁꯥꯄꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯏꯄꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ." ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯅꯄꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯄꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯏꯁꯨꯁꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯄꯨꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ." ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯄꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯂꯝꯌꯥꯏ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯜꯂꯕ ꯀꯧꯅꯥꯅ ꯁꯥꯕ ꯐꯛ ꯑꯗꯨ ꯊꯥꯔꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯐꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯍꯜ ꯑꯗꯨ ꯃꯟꯖꯨꯟꯅꯔꯕ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯐꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯏꯁꯨꯁꯥ, ꯅꯈꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯁꯨꯕꯣꯟꯅ, "ꯏꯄꯨ, ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯆꯤꯡꯖꯥꯎꯄꯥꯠ ꯑꯁꯤꯒꯤ ꯐꯖꯔꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯌꯦꯡꯕ ꯂꯥꯛꯄꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯁꯨꯁꯤꯇ꯭ꯔꯥꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯌꯨꯝ ꯀꯌꯥ ꯑꯁꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ? ꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯈꯔ ꯑꯣꯏꯔꯕꯁꯨ ꯏꯄꯨꯅ ꯂꯤꯕꯤꯌꯨ." ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯂꯦꯞꯇꯅ ꯇꯥꯔꯛꯏ, ꯆꯤꯟꯊꯔꯛꯏ꯫ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯕ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯏꯔꯕ ꯃꯃꯥꯏ ꯑꯗꯨꯗ ꯆꯤꯡꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯆꯍꯤ 24-25 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩ ꯌꯨꯝ ꯉꯟꯇꯥꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯃꯩꯆꯧ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯡꯅ ꯃꯦꯔꯥ ꯀꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯊꯕꯛ ꯁꯨꯕꯒꯤ ꯊꯥ ꯐꯥꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯛꯄ ꯃꯇꯝꯅꯤ꯫ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯆꯪꯉꯛꯏ꯫ ꯑꯩꯅ ꯃꯦꯔꯥꯕꯨ ꯀꯧꯏ, 'ꯃꯦꯔꯥ, ꯃꯦꯔꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?' ꯃꯦꯔꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯦꯔꯥꯅ, 'ꯀꯩꯗꯧꯔꯒꯦ? ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ?' "ꯆꯥꯛ ꯈꯔ ꯉꯜꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ꯫ ꯉꯥ ꯑꯃꯁꯨ ꯂꯩꯔꯛꯏ꯫ ꯑꯩ ꯉꯥ ꯑꯁꯤꯕꯨ ꯁꯦꯝꯅꯕ ꯇꯧꯔꯛꯂꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯉꯥ ꯑꯗꯨꯕꯨ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯏꯃꯥꯕꯨ ꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯀꯌꯥꯒꯤ ꯃꯥꯏꯕꯁꯨ ꯀꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯏꯃꯥ ꯑꯗꯨꯗꯤ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯛꯆꯤꯜꯂꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯔꯥꯅ ꯏꯃꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯇꯣꯝꯕꯤꯅꯧꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦ꯫ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ꯫ ꯃꯦꯔꯥꯒ ꯑꯩꯒꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯅꯥꯕ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯑꯗꯨꯁꯨ ꯂꯥꯏꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯥ ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯏ꯫ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯛ ꯐꯠꯇ꯭ꯔꯕ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯅ ꯇꯨꯝꯅꯔꯤꯉꯩꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯨꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯌꯨꯝ ꯀꯌꯥ ꯑꯁꯤꯕꯨ ꯃꯊꯪ ꯃꯊꯪ ꯃꯩꯅ ꯇꯨꯝꯅꯕ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯅꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯄꯟꯗꯨꯅ "ꯃꯦꯔꯥ" ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯀꯞꯄꯛꯏ꯫ ꯁꯨꯁꯤꯇ꯭ꯔꯥꯅ, "ꯏꯄꯨ, ꯀꯩꯗꯧꯔꯒꯦ?
wari makha tabiyo. Ahal aduna mapi adubu makhut ani thangkatjaduna taithokjari. Asumna amuk wari makha liba horai. Ahing aduda aina mikap thoglakpada mikap mirau kholtana nilami. Ai famungdagi kumthaduna thongnauda yenglubada mi kaya ama mangakaktuna hatpa adu urami. Ai kudak aduda ningaidana tumliba aigi ichaga aigi nupigabu haurukladuna maning thonglomda thoglaktuna chelai. Tongdasu mi kaya amana tanarai. Asumna khara cheraklaga mifatraba miyoising aduna akhoibu koisinduna makhoi khara changsilaktuna aigi nupibu makhut paiduna chingduna awang pangna leiba Turel adonglomda pukhirami. Aibusu makhoi mayam changduna phajinki. Khudak aduda aigi mangmaktada aigi ichabusu mangakaktuna hathirami. Khudak aduda aigi kokta khanghaudana utupna shafukana thomaki. Mafam aduda ai wanthakirami. Mera adusu makhoi mayam changna merabu otpa naiba yaba otamlaga mihathina hatokpirami. Makhoi mayamna aibu siraboi khanduna hundoklamlaga chatkirami. Asi hairaga ahal adu makhol nikna kaptuna laikre. Makhoi mayamsu ahal adugi wari adu tabada makhoisu kapjarami. Kumarna hairai. Ipuna khul asigi thokiba thawdokaya asigi wari oina libibadagi aikhoi punna khangba ngamjari. Asumna taunari pung adusu numidangi pung 12 makhai taduna leirami. Yum adugi akoibada kanagumba kharana dung launa chenbagi makhol tarai. Ngaihak leiraga chakhum lomdagi kanagumba amana ising kanbagi khonjel tarai. Thong lomdasu safu kanna dong launa kaurai. Makhol adu tabada Rohitna khangleduna laurake thawbada ahal aduna tumina layu haibagi mawongda mangak adu hairai. Asumna tauramba taramba khonjel kaya adu amuk tumina laikre. Makhoi kaya adusu karisu tawraktabadagi mana thokpa tumthanakre. Rohit adusu mamit tapna ushilakpa haubada mangairi. Rohit adu mangai. Rakesh thiba tapna matomnata mamanglom pangna lai. Asum lakpa aduna itana thallaba Turel amagi mapanda tapna asum lai. Igi Turel adubu ubada Rohit adu masa pumba adu thakatpa kiba kaya amasu phauраklami. Asumna amuk lakpa aduna phajaraba pat ama thengnare. Rohitna pat adubu lepaga koina yengakpada haujikti ure khongnang pambi achauba amagi makhongda mi ama leiba adu urai. Rohitna tapna changsilaga yenglakpada Rakesh adu oiduna leiramle. Rakesh oiramba aduda Rohitna Rakesh haina kauduna kana chinsilai. Rakesh ki masada uri wari kaya amana punduna leirami. Rohitna Rakesh ki masada pulliba uri kaya adu lauthoki hotnaringaida thawai kaya amana shauraduna Rohit pu hatlagi matagum kanna pasilai. Madu ubada Rohit adu Rakesh haina kanna lauraga mikap khangthok tholaktuna fuk launa hogalai. Rohit ki masa adusu humangna pungluptuna leirami. Rohit adu wakhal kayana charangna duna famduna leiringaida talak aduda mapaldagi nupa amagi khonjelda asumna kaurai. Rohit tabro se thongji amukta hango aineba matam kuina chada thaktabadagi isa ase chokthabana loire. Nang aibu khangdrabo ai Rakesh ni nang aibu nungsidrabo. Asi Harakpada Rohit adu fuk launa hawatuna thonglomda onsilaktuna tapna changsilaktuna thong manak aduda leptuna thong adubu hange tawbada tunglomdagi khut amana Rohit ki lengjumda tap launa pairai. Aduna pairak aduda Rohit adu masa adu khangprek khangleduna chongkhalai. Susitra oiramba aduda Rohit ki masa adu khara makhaidi safarami. Susitra na hairai.
ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯔꯤꯕꯅꯤ ꯃꯄꯥꯜꯗꯒꯤ ꯗꯥꯔꯥꯀꯦꯁꯀꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯤꯕ ꯑꯁꯦ ꯑꯩꯗꯤ ꯗꯥꯔꯥꯀꯦꯁꯄꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯏꯊꯥ ꯊꯥꯖꯗꯦ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯣꯍꯤꯠ ꯑꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯅꯕ ꯆꯪꯅꯔꯛꯂꯦ ꯊꯣꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯡꯗꯣꯛꯂꯝꯗ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯧꯒꯠꯅꯗꯨꯅ ꯃꯄꯥꯟꯗ ꯃꯩꯖꯥꯎ ꯍꯧꯒꯠꯇꯨꯅ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯅꯔꯤ ꯔꯣꯍꯤꯠꯅ ꯉꯔꯥꯡ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯏꯁꯨꯁꯥ ꯏꯁꯨ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯈꯦꯡ ꯍꯥꯏꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡ ꯑꯃꯁꯨ ꯎꯒꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯅꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯑꯀꯤꯕ ꯁꯛꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯥꯠ ꯑꯃꯁꯨ ꯎꯒꯅꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯆꯤꯡ ꯑꯗꯨ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯗꯨꯕꯨ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡꯁꯨ 6 ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯀꯨꯃꯥꯔ ꯔꯣꯍꯤꯠ ꯁꯨꯕꯣꯟ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯃꯉꯥꯃꯛ ꯔꯥꯀꯦꯁꯄꯨ ꯊꯤꯕ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄꯤꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯗꯨ ꯂꯣꯏꯅꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥꯡꯂꯣꯝ ꯄꯥꯡꯅ ꯏꯈꯦꯡ ꯇꯨꯔꯦꯜ ꯂꯣꯝꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯈꯦꯡ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯀꯪꯈꯤꯕꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯕ ꯎꯔꯤ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯥꯁꯤꯡ ꯑꯗꯨ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯛꯏ ꯂꯥꯡꯂꯦꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯛꯏ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯌꯥꯝꯅ ꯆꯣꯛꯊꯩꯌꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕꯗꯣ ꯃꯐꯝ ꯑꯁꯤꯃꯛꯅꯤ ꯁꯨꯁꯤꯇ꯭ꯔꯥꯅ ꯃꯔꯛ ꯑꯁꯤꯗ ꯊꯣꯏ ꯑꯗꯣ ꯌꯥꯎꯔꯝꯂꯒꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯇ꯭ꯔꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯆꯦꯟꯊꯔꯛꯂꯝꯃꯤ ꯁꯨꯕꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯣꯏꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯔꯥꯀꯦꯁꯄꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯔꯔꯣꯏꯗꯕꯅꯤ ꯔꯥꯀꯦꯁꯄꯨ ꯐꯪꯂꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯆꯤꯡ ꯑꯗꯨꯁꯨ ꯈꯔꯗꯤ ꯆꯥꯎꯕꯅ ꯆꯤꯡ ꯑꯗꯨꯗ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯀꯥꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯦ ꯆꯤꯡ ꯑꯗꯨꯁꯨ ꯖꯨꯋꯥꯔ ꯍꯥꯕꯒꯨꯝ ꯀꯟꯅ ꯅꯤꯛꯂꯛꯏ ꯆꯤꯡ ꯑꯗꯨꯒꯤ ꯉꯝꯊꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯂꯩꯅꯔꯤ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤꯁꯨ ꯆꯤꯡ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯑꯣꯟꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇ ꯄꯥꯟꯕ ꯌꯥꯎꯅꯔꯝꯃꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯎꯍꯩ ꯑꯃꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯂꯥꯡꯂꯦꯟꯅ ꯈꯪꯂꯗꯨꯅ ꯑꯌꯣꯃ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯁꯨꯁꯤꯇ꯭ꯔꯥꯅ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯍꯪꯉꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯀꯣꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯎꯍꯩ ꯑꯃꯅ ꯇꯥꯔꯛꯄ ꯑꯁꯤꯗ ꯈꯪꯗꯨꯅ ꯂꯥꯎꯕꯅꯤ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯝꯕ ꯖꯨꯋꯥꯔ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯍꯧꯒꯠꯅꯔꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯄ ꯍꯧꯔꯦ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯎꯁ ꯍꯧꯖꯤꯛꯀꯤ ꯖꯨꯋꯥꯔ ꯈꯨꯍꯥꯏꯗꯨꯗꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯈꯪꯖꯔꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯁꯨꯕꯣꯟꯅ ꯑꯁ ꯍꯧꯖꯤꯛꯀꯤ ꯖꯨꯋꯥꯔ ꯈꯨꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯂꯣꯏꯅ ꯉꯥꯎꯔꯕꯅꯤ ꯑꯁ ꯉꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯁꯣꯡꯂꯕ ꯅꯥꯄꯤ ꯀꯌꯥ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯩꯈꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯩꯈꯨ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ
makhoi miyamgi mamitta safu kanna paishilai makhoi singi mamit adu thupladuna makhuching aduna noiduna leiringaida nakandagi karigumba saum ama phaunarai mamit adu takna takna noiduna pangthoknarakpada maikhugi mahuta thawai kya ama leptuna paiduna leirami makhoigi mitmangda maya iyi higatuna mamitchu ngorong ngorong yengtuna leptuna leirami saktamching adu ubada makhoi pumnamak leptuna leiriba nakalom thangba lambirom aduda thairaga amuk chelai ashuna chelakpada nupi ama famduna masamana adu thadaduna u amagi makhongda kaptuna leiriba adu makhoi meyamna urami shubonna nupi adugi manakta changsilaktuna nupi aduda ashumna hangi lamlanbi nangbu kanano mingna kari kaubage kari lamdagi lakpano mafam asida kaidoba laklambano shubonna hangliba wapom namak adu nupi aduna kari sutadaba makai kaptuna adumak leirami Rohit Kumar Susitra Langlen makhoi maridi yengduna adumak leiri shubonna nupi adugi lengjumda paigi hek tawbaga nupi adu mamai adu fat launa leithurai nupi adugi masak adu ubada shubondi longkhrak longna turami nupi adugi masakti mamichu pande machimbal adusu phosen bagum tawi langhina yesanduna phosen bagum tawi manaton adusu thangna sangni yanthakibagi maram sangna tari mamai adusu ikhengtana thalle mayam adu ubada mamit nama pali pa adu kana lauthurai aduga pocheliba maya adudagi ngangbagum sawbagum tawrai ngehaki matungda pungan ngana leiramba atiya masu saramanung sa adusu numita kibagum pungmam mamsinkhre manak aduwaidasu tandol kaya amasu masing thingamdana thoglai thawai aduna khakna mamit aduna khani yengliba adusu leplamde akoiba aduda thawai kaya aduna noklibasing adusu ayakpa khonjel adum henkalai makhoigi ningwa adu thunglagani haibge matawgum amuksu mafum asida ninna khongna noglai ngehak leiraga noklamba khonjel adusu tuminna laikhre langlena makhoi miyamda hairei karino tawriba matawsibo ngasaida ngalamba thoklamba atiyamasu amambagi sarukna sinkhre uriba matawasibo aidi kibana yadre ashumna haineringai matam asida Susitra adu kanano amagi masada tak langna pasiluba karino khangdaba isu manba tak nappa sabung su tauba amada pasilore Susitra adu khangladuna kanano amaleire asi haiduna kanna lauramlaga chenkhirami makhoi marisu khangladuna kanna selai Rohitna Susitrana chenkiba maikai romda chelai Shubonna maikai amaromda chelai Kumarga langlengana mamanglong pangna chenkhre Shubonna ashumna chelakpada mongsong amagi lambida chelai ashum chelakpada chawrapa ujau lepkang amada thengjindana turami Shubon lepkang aduda ashumna hairei aina ngonda kari lankiduna nangna aibu asuk olibano ashumna otkadaba leirabadi aibu hatokpiro asi hairaduna ulekong aduda adumak hairi matam aduda akoiba adudagi thawai kaya amana khakna noktuna shubonki manak tamna mangak adu phere haiduna shubonki manakta tapna paisilai shubon adu chengi tawbada thawai aduna shubonki masam adu paiduna laktuna singai shubon manak nakpa u amada yaituna tarai ashomdana Susitra Rohit makhoi anisu thengnaraduna songlaba jangal atubu fauduna lakpada khanghaudana inglaba nungsit kaya amasu makhoigi masada yairai makhoi anigi masa adusu ingba phauraklamni mamlaba marak aduda maduna lakpa aduna surung masa amasu thengnarami surung manung aduda makhoi ani changsiladuna masasing adu thupchilladuna ingba kaya adubu khangjari Supon adusu makok adu pairaduna hagolakpada thawai adu amuk leiramdre
Subon adu lambi maikay khangdana chilai. Masa adusu choktabaga loinana ujaw amagi makhongda pothare. Masa adusu makoktagi chentharakpa ikhengtana. Furit adu pungcho chotlam nungsit adusu silakpana. Manak aduayda horiba. Napi kaya adusu lengna haina humna sitpa hurai. Madu mayam adu ubada Subon adu mapukning nungsiduna hikna kapcharai. Subonna asumna kaptuna layringayda mahakna ngaduna layriba u mathak adudagi musin muba makhutna lai khusang bidongna sangba tawai amana makhut adu Subongi masa tamna tapna matharai. Wari asiki marisuba saruk matang asida loisare. Wari asi pathokjaba matamda soikilankiba yaurabasu mayamna ngakpiyu. Adum oinamag mayamna nuksibiduna channel asibu subscribe tawbiyu, share tawbiyu, amasung mayangi mot comment da phongdokpiramu. Ngasigidi kainarasi mayam mathangi numitta wari kaya mayangi mafamda khudol tamba ngambo oijage.